Imphal West District manung chana leiba mutum pibu amadi irong che saba ani ge marakta saba Valley Bridge ama ngasi sin puba truck ama thau lana bhona bada tatpadi tasinkre truck adu yarko miyoi mari gi hakchang thina bhona bhona na miyoi ongi hakchang thiba phangre miyoi ama hojung jikana lekai adai gi miyoi sim thiba gi thabuk chathari Hong tắt lên mấy sao đi quỳ đi chứ làm phải man sao mà Ayo kakak hasilnya video kon taruh ada polis thai kita ada kita sih taruh hai budak dekat hai siang berapa dekat buat thok jiwa itu tak lantai apa itu kan nama oh kan makan kan nama siang nama itu nama itu apa nama oh Mutum bibaugi akhoi hantakta saba loiba kuidriba thong ama hoji tatle aduna masida mi ahum ne hai ado mi amadi kanu tawbadagi thokpan nang haudre hoji karam phibam na leino hai hoji yengjanbina ba